Manipur Vidhan Sabha mikhal gi anisuba tangkak ki hayeng pangthokkodoriba Jiribam Assembly Constituency gi mathau tawgodoriba polling official sing amadi security personnel sing ngasidagi hauna Jiribam district ki chingdong lekai da leiba DC office ki complex tagi khongsan bahokre ngasi ayuk pung 8 makhai taba matamda Jiribam gi deputy commissioner W Malim nganba chenglei IAS na personnel sing adubu lamthaki Lamthaba aduda Jiribam gi SP Khetrimaim Rabi Kumar, ADC Jameson Hang Singh, SDO S Indrajit Singh, District Information Officer N Bidyananda Singh amadi ZEO Thaudam Amurasi Saruyaki. Kendra asida punna mirep marina lamba taunari. Badru Rahman INC, Makak Mayum Abbas Khan NPP, Muhammad Asabuddin JDU, Namairakpam Buddhachandra Singh BJP ni. Jiribam Vidhan Sabha Kendra asida voter masing lising kunmapan chaniga marfutrani panna mirep mari asigi maraibak lepkadori. Nupa voter masing na lising taramari chamapan marfutramari ni aduga nupi voter masing na lising taramari chahumga subnamari ni. Polling official sing amadi security personnel singbu lamthakraba matungda DC Malim nganba chengleina paumi singda mikhal asiga mari leinana phongdogladuna Jiribam da leiriba voter pumnamakna thokpiraktuna vote thadabiyu mikhal asi peaceful oiba violence oidaba mikhal oihansi haina phongdokhi ki elected singda polde asida tangmanga da matam chana thokpiraktuna esagi kenose voting rights exercise toubiyu na ai haijari aduga koi district ta tangmanga da tawdori vote ase peaceful violence free oiba election ama wela si yani appeal tawjare